Assam Rifles na Arunachal Pradesh to ulfa aigi kedara mahatri. Maranumidang Arunachal Pradesh ki Namsai district ki mapam mamada thokiba khutuna bagi thawdok ta Assam Rifles ki khuta United Liberation Front of Assam ulfa independence kedara ma siri mawondagi high skill rifle ama hand grenade ama amasum bag ama recover tawri hari. Agency ki pauna haibda thawdo si Maranumidang Arunachal Pradesh ki Namsai district ki 6 mile haina khangnaba mafam gi manaka thokibani. Mafam aduda ulfa aigi kedara sing lady have a Paudagi Assam Rifles and Sanction Lugana Kalani Marka could talk Narakibani Hadi. Mafam aduda ulfa aigi kedra terenungi could puama leram kiedu could talk Narapaduda, Kedarama Shiraga Atin and Tokri Hadi. Like Kidra Kedra Dugimaming E1 Axom Allies, Conti Axom Amasum, Abikesor Hamoran Hainakang Hadi. Panbaya berita siki taraga mangada Arunachal Pradesh ki Sanglang district ki Menmau area ki manungsanba Hetman village hangba Assam Rifles ki post company operating base ki COB amada ulfa ayauna underground organization kharagi kedar singna akanba attack sa takibani eti aduda Assam Rifles ki personal turret sokpa gi manungda ani gi phibam lubadigi Assam gi Gorhat leiba army hospital puduna lekana kibani Arbiagi Parliament Mamana Numai Kappa the Muema Sokre, Terrorgi Tawongi Hari. Belgrade the Labor Sarbiagi Parliament Mamana Numai Sinkang the Kapki Vedegi Sahi Yankagetre Suraba Muema, Ningzola Pandan Sokre Hari. Sakang the Bamuation Labor to give President Alexander Busik Sokot Passing the same Saduna Tamba, Tenamsu, Numai Maitadok to the Mahanki Hari. Parliament Mamana Numai Kappa Maita Bagi Tawanga President Alexander na theories ki thawong ni hani yaning da bafung tokre local media masum officials na phungdorak pagi report amada police na mafam matuda thunna yang sangsinduna mi phamadu lakshin ki baga loinana miwe ama phajin ki hari President Alexander na numai kappa masumai thara ki ba matamatuda lainga ki thoram maduda wangang ki baga loinana Serbia ki parliament mamang na pamda ba thawdok sing thoki ba do theories ki thawong ni haina akan mamong ni yaning da bafung tokhi Nomai Kapagi Taudo Odo Parliament Amasum President Alexander Gi Office Ki Marak Leiba Pag Amada Tokibani. Sakang Dabasing na President Busokot Pamigation na Kujang Loising Parliament Tamna Sanglakpada Ating Pinaba Sem Saduna Tamliba Tiana Masuk Mai Tadokibni. Taudo Foko Matamadu Kongjang Loya Mata Mapamadu Sanglakiri Hari. Report Amagi Matung in Say Hundra Suraba Muamana say Yankagetri Suraba Muama Nomina Kap Kibani Amaso Tian Kiamadu Leiba Gas Kenistar Amasu Maitaki Benhidi, Leva Adugi, Health Minister Zalati Bor, Lon Kerner, Permission Fundokiba Warolamada, Maitara Vatiana, Dukudak the Mutakibagalona, Zano Kudung Tivan Labamue, Kudaki Oina, laying Satanaba Hospital Pukakieri. Zais E. Mohammed Kinupigi recruiting online course loan stock rate. Pakistan based of a terror outfit Zais E. Mohammed ZEM na Ikuidring Makwigi Ahan Benupigi wing. Zamat ul Mominat Siemle Hana Lakraba Matung Numit Kranigi Matung the Lakibani. Online the Tupat al Mominat Mington Manupishing to give a training program Muslim launch story Hana Narang Lupasin Loctorabli, Lupasigi Make online program Tangda, Han collection to Obama, the Yariba Makai Nupi recruit over Gamanagadori, Nupiga Anova Brigade a C, ZEM Gilusingba Masud Masal Nupi. Sadia Azan Lusingani Hadi. Ningsing Mayabadi Sadia, Zorgima Pureba, Yuzu Awar Sahiesi Gime Tareta Indiana Satakiba Operations Sindurgi Manungsana Marakras Suban Hainakangnaba, ZEM Gi headquarter target or Shiki Hadi. Organization Sihan Mapangal Kalanabagi the Magnopi recruit Masing Hangatori. Zais E. Mohammed Kilusing Basing Imum Manung Lay Banupi Sing Loinana, Marimata Singamadi, Commander Singanupi Singadubu Makoi Hanigueva. Jihad learning amasum Islam gi thabak thoramda yumpham oiraga takpi tamiga dawri khongthang asida munna khangba source amagi matungina anobo organization asina recruitment drive adu November 9 dagi hawragani haidi loinana nauna hangdoliba online program asina mit khudingi minute nifu hom hangdokani maduda masur azwar gi masal nupi ani Sadia azwar amasum samairana nupi singweba brigade adu yawnana ba class logani haini supungdorakli ZEM gi headquarter ado Hogzi Khyber Pakhtunkhwa Hongkhrabani
Sri Lanka ki opposition politician ama kaptuna hatkri. Sri Lanka ki opposition politician ama ma ki office ta ngarang nungmai na kaptuna hatkri na mafam adugi police ki pawman phongdorakli. Masagi sei kuntra gani pan suraba Kestel city ama oiriba Religama ki council chairman oiriba la sanstha Vikrama Sekra Masaki Maki constituency du ki miyoi sing mi pham pangthok lingai da khangau tu nomai pai ba mi ama sangsilaga atam na mawongda revolver na maru kya kapsil pun sikhi bane ngarang gi thaudo du leba adu da assassination to gi thong kya sa tharak li badu gi manung sana political figure ma target torok pa han mani miat padu mafam adu gi nan thok tu na sin ki hari Vikrama Sekra leba sigi opposition party oiriba Zamagi Zana Balabegya party ki member amani leba adu se isi ki oni hingsa goeba crime thokpi gi masing hingalakhi madugi marakta saruk ayamadi drug gang sing amadi organized crime sing ayamani hauzik pawbar mafam adu nongmai kap ki thaudok samrom sadakhibada yamdrabada miyo yankhairom sikre ari Ukraine upgrade tawraba sea drone miyam da utkre Black Sea gi mafam khudima attack tawba ngamgadori Ukraine gi state security service na phongdorapagi matung ina makoi gi hanadigi leidiba sea drone adu tha ong khadan khrik loinana anawba sea drone asina Black Sea da leiba mapum kudimak tu strike tawba ngambagi mapanga lei haina miyam du uthokre sea drone asina hanagi miyam digi ahenba amadi Aruba khulai sing puba ngambagi pangal leigadori loinana makoina target tawgadori mapum sing adu artificial intelligence ki mating sijinagadori Ukraine mi tongdaba naval drone singasi Black Sea da leiba Russia gi shipping amasum infrastructure kaya target tawbri sisinaduna lakibani Security Service of Ukraine sisinariba sea baby asaina mingthonba sea drone singasina Russia gi naval operations kaya maning halanba ngamkhena su pawmuna makhatari anauba upgrade tawraba drone singasina hana kilometer lising amagi range thabak tawba ngamlamba do hauzi kilometer lising amagi songa phawba yobak ngamlagani hari loinana kilo lising ani rom lumba khulai sing su puba ngamgadori pawmi sing gi mamangda demonstration tawkiba matamda upgrade tawraba sea drone sing aduda multiple rocket launcher kaya fit tawba drone makalamadi stabilize tawraba machine gun turret yawba drone makalama sutki SBU gi Brigadier General Iban Luka service na phungdo kibada anauba vessel singasina artificial intelligence kana ba lauduna yeknaba natragana marup la haiba khangdok ngambigi 60 amasu drone singasida hapsileni su paw sida pali masida sunatra apikpa aerial attack drone sing launch tawba ngani amadi yeknaba na phakidana ba multi layer gi oba self destruct 60 ams yaujai haidi security Service of Ukraine malem han boina asigum drone sing season boyri tentana sum myam na thamjage duga hausi koina di myam paw sumata solution jage ama sumakata ba no update myam punangai minasi